NEP 2020 mapumpana chanan manghamdaba Education Minister. NEP mapumpana chanan manghamdaba Education Minister. Maheiroising academic career. Maheiroising academic career. Iyo houdriba makhei Erang houdriba makhei thabak toudabagi wakhal adu thadok piro akhoi tumamdai da palobagi thaba si tose. NEP mapumpana chanan manghamdaba lengaki Education Minister. Save student. Save police. Save student. Save police. NEP 2020 gi saru ama oina 4-year degree process si sanare tawbadabu 4th year degree with research honors with research haribasi tamham government na hoji phawba manipur gi college singi tamham thopidri basima athoba matamda masi thopiyu satra singi academic career mahan bigano state na NEP 2020 asima pungphana manipur da talaibiyu phanghanbiyu kaigumba phanghanba ngamoidabu oitagadi masiga mari leinaba education Minister, Director, Commissioner, sing mamay na bakudaka from thadok piyo sinto piyo. Iyo houdriba makhei Erang houdriba makhei thabak toudabagi wakhal adu thadok piro akhoi tumamdai da palobagi thaba si tose. Satra singi punsibu kanbiyu satra singbu semgatpiyu. Masiga loina na. Satra singbu phajana takpi tambiba ngamoidaba oja sing isana khangna ojagi simhamdagi lapthopiyu. Akhoi gi batch 2020 sida 2022 sidagi NEP se akhoi da satnare bako. Satnara kanda akhoi gi amical akhoi gi first semester thaiba second semester akhoi fourth semester phawsida NEP 2020 haibase tharaga akhoi je exam tharapane ba ado moina loksanbiraga hujing moida knowledge amanta laite na harapasidi yaninde ba dasena ngamoide ba tadi loksanbiram dabane hena phaiba inde 6th semester lorakanda 6th semester je mayekidi medal oigadabane ba ado manipur da Erang na maram oraga exam thindaba tawba yadabadagi khara thokre tawdabu akhoi gi exam je June da pirani hai 6th semester si loraba matungda akhoi je 4th year je tamgadabani 7 8 semester je 7 8 semester ju akhoi college da tamimba satra khujima tamba fangadi habagi thajaba ti maramdi akhoi CGP sida 7.5 yauda taragadi kano phangodani akhoi 7 8 semester je tamoidone ba 7.5 yauda taragadi 6th semester gi exam je loi ngai mamang da thohalani nge ta seng hai taragadi aduga amaromda sigi 7 8 semester je kaba yadaba kangu je si sina mukwe exam je tharaga koi master je tamda doribra haibagi sayena basing je satra da leiba masi gi awareness su haji government gi makai da su NEP 2020 se sanarabani na moina satra sing da siumba awareness pi basu leite awareness amata su pite hoji akoi na hajing je 7.5 ya hodaba satra sing je moi je tamba todra like tamba todra moi punsi je kai no sini hoji NU da akhoi gi base da gi master tambagi sana 1 year master ji oigre adoi taragadi akhoi handaki sahi se NU da master da tamna satra am ta lai roi dori bra haiba sigi wahang su hangjan ni da sin hai taragadi